ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯗꯤ.ꯑꯦꯟ. ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯖꯒꯤ ꯑꯔꯣꯠꯄ ꯁꯛꯇꯝ꯫ ꯋꯥꯔꯤ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯏꯖꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕ ꯏꯁꯥꯒꯤ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯒ ꯃꯆꯥꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤꯈꯛꯇꯅꯤ ꯂꯩꯔꯤꯕꯁꯦ꯫ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯆꯥꯎꯕ ꯀꯧꯔꯝꯃꯤ꯫ ꯃꯄꯥ ꯆꯥꯎꯕꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯔꯒ ꯆꯥꯈꯥꯎ ꯄꯨꯔꯤꯕꯅꯤ꯫ ꯃꯄꯥꯅ ꯃꯁꯥ ꯅꯥꯔꯛꯄ ꯉꯝꯂꯛꯇꯕ ꯃꯇꯝꯗꯗꯤ ꯂꯥꯏꯖꯁꯨ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯄꯥꯠꯇ ꯉꯥꯕꯨ ꯐꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯏꯖ ꯃꯇꯥꯔꯣꯏ ꯀꯌꯥꯒ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯊꯔꯣ ꯊꯝꯆꯦꯠ ꯍꯦꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯤꯕꯁꯦ ꯃꯄꯥ ꯑꯣꯏꯕ ꯃꯍꯥꯛꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯂꯩꯁꯥꯕꯤꯅ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯎꯔꯒ ꯅꯣꯛꯅꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯕꯛ ꯁꯨꯒꯅꯨ ꯍꯥꯏꯅ ꯊꯤꯡꯂꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯃꯄꯥꯅ ꯌꯥꯗꯕꯅꯤꯅ ꯇꯧꯔꯔꯣꯏ ꯈꯟꯗꯨꯅ ꯌꯨꯝꯗ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯂꯝꯕꯅ ꯆꯥꯎꯕ ꯊꯕꯛꯇ ꯁꯨꯕ ꯃꯔꯝꯅ ꯃꯁꯥ ꯑꯗꯨ ꯁꯣꯛꯆꯤꯟꯕ ꯍꯦꯜꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯎꯕꯗ ꯂꯥꯏꯖ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯃꯥ ꯌꯥꯎꯗꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯋꯥꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯖꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤꯕꯅꯤ꯫ ꯃꯔꯝ ꯃꯌꯥꯝꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯂꯥꯏꯖ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯈꯤ꯫ ꯆꯥꯎꯕꯁꯨ ꯃꯁꯥ ꯁꯣꯟꯕꯗꯒꯤ ꯊꯕꯛ ꯁꯨꯕ ꯂꯦꯞꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯄꯥ ꯃꯆꯥꯒꯤ ꯑꯋꯥꯕ ꯑꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯂꯥꯏꯖꯁꯨ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗ ꯋꯥꯈꯜ ꯀꯌꯥ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯅ ꯀꯔꯤ ꯊꯕꯛ ꯁꯨꯒꯅꯤ ꯈꯪꯂꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯇꯥ ꯑꯃꯅ "ꯂꯥꯏꯖ, ꯍꯣ ꯂꯥꯏꯖꯧ" ꯑꯁꯨꯝ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯇꯥꯔꯗꯨꯅ "ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥ ꯊꯣꯏꯅꯨ? ꯏꯇꯥ ꯂꯥꯏꯖ, ꯀꯩꯅꯣ ꯏꯃꯨꯡꯗꯗ ꯂꯩꯔꯕ꯭ꯔꯣ? ꯃꯄꯥꯟꯗꯁꯨ ꯊꯣꯛꯂꯛꯄ ꯎꯗꯦ, ꯏꯇꯥꯕꯨ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯕ?" "ꯏꯇꯥ ꯊꯣꯏꯅꯨ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ, ꯏꯁꯥꯁꯨ ꯉꯝꯃꯤ꯫ ꯑꯩꯅ ꯃꯄꯥꯜ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡꯁꯦ ꯃꯁꯥ ꯈꯔ ꯉꯝꯗꯕ, ꯑꯗꯨꯒꯤꯅꯦ ꯏꯇꯥ." "ꯑꯣ, ꯄꯥꯕꯨꯡꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯕꯒꯦ? ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯕꯅꯣ? ꯏꯇꯥꯅꯁꯨ ꯅꯣꯡꯃꯇ ꯍꯥꯏꯕꯤꯔꯛꯇꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥ ꯊꯣꯏꯅꯨ ꯄꯩꯊꯣꯛꯂꯤ꯫ "ꯑꯁ ꯏꯇꯥ ꯊꯣꯏꯅꯨ, ꯌꯥꯔꯦꯁꯦ, ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯕ, ꯅꯍꯥꯟꯈꯩ ꯊꯕꯛ ꯂꯦꯞꯇꯅ ꯁꯨꯕꯒꯤ ꯃꯁꯥꯁꯦ ꯊꯤꯟꯗꯣꯛꯄꯅꯦ꯫ ꯑꯗꯣ ꯏꯇꯥ ꯊꯣꯏꯅꯨ, ꯆꯨꯝꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯊꯕꯛ ꯂꯩꯕꯒꯦ?" "ꯏꯇꯥ ꯂꯥꯏꯖ, ꯊꯕꯛꯇꯤ ꯀꯔꯤꯁꯨ ꯂꯩꯇꯦꯗ, ꯏꯇꯥꯁꯤ ꯎꯈꯤꯗꯕꯁꯤꯗ ꯅꯁꯥ ꯉꯝꯗ꯭ꯔꯕꯔꯥ ꯈꯟꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ ꯏꯇꯥ." "ꯑꯁ, ꯑꯩꯗꯤ ꯀꯔꯤꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯒ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯂꯥꯏꯖ ꯃꯄꯥꯒꯤ ꯀꯥꯗ ꯐꯠ ꯆꯪꯂꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯁꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯇꯥ ꯊꯣꯏꯅꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ "ꯏꯇꯥ ꯊꯣꯏꯅꯨ, ꯅꯇꯥ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦꯕ." "ꯀꯩ ꯋꯥꯅꯣ ꯏꯇꯥ ꯂꯥꯏꯖ?" "ꯑꯗꯨꯕꯨꯔꯣ ꯏꯇꯥ ꯊꯣꯏꯅꯨ, ꯑꯩꯒꯤ ꯄꯥꯕꯨꯡꯁꯦ ꯃꯁꯥꯁꯦ ꯀꯟꯈꯠꯇ꯭ꯔꯤ, ꯆꯥꯅꯕ ꯆꯦꯡ ꯍꯋꯥꯏꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯄꯥꯕꯨꯡꯅ ꯊꯕꯛ ꯂꯦꯞꯈꯤꯕꯗꯒꯤ ꯆꯥꯅꯕꯁꯨ ꯃꯔꯥꯡ ꯀꯥꯏꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯇꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯠꯇ ꯀꯨꯝꯂꯨꯁꯦ, ꯑꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯇꯥ." ꯃꯇꯥ ꯊꯣꯏꯅꯨꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯆꯥꯎꯕꯅ ꯇꯨꯝꯂꯤꯉꯩ ꯑꯁꯤꯗ ꯂꯥꯏꯖ ꯑꯃꯗꯤ ꯊꯣꯏꯅꯨ ꯄꯥꯠꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯠ ꯇꯥꯕ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯆꯥꯏꯕꯨꯡꯉꯣ ꯄꯥꯔꯤ ꯈꯣꯝꯕꯁꯨ ꯄꯥꯠꯇ ꯁꯥꯠꯂꯤꯕ ꯊꯔꯣ ꯊꯝꯆꯦꯠ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯈꯟꯅ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯃꯅꯥꯏ ꯃꯁꯦꯟ ꯀꯅꯥ ꯌꯥꯎꯗꯅ ꯃꯇꯣꯝꯇ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯈꯣꯝꯕꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯅꯤꯁꯨ ꯄꯥꯠ ꯇꯥꯕ ꯂꯝꯕꯤꯗ ꯆꯠꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯁꯛꯇꯝ ꯎꯕꯗ ꯄꯥꯔꯤ ꯈꯣꯝꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ "ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ! ꯑꯁꯤꯕꯨ ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯦꯝꯕꯤꯔꯥꯅꯦ? ꯁꯣꯏꯗ꯭ꯔꯦ, ꯃꯤꯅ ꯍꯥꯏꯅꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯛꯁꯦ ꯈꯨꯐꯖ ꯆꯥꯗꯅ ꯐꯖꯩ." ꯑꯁꯤ ꯈꯟꯅ ꯂꯥꯛꯄꯁꯨ ꯂꯦꯞꯇꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯒ ꯑꯣꯏꯔꯦ, ꯃꯔꯝ ꯑꯗꯨꯅ ꯄꯥꯠ ꯇꯥꯕ ꯂꯝꯕꯤ ꯑꯁꯦ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯂꯥꯛꯇꯦ꯫ ꯄꯥꯔꯤ ꯈꯣꯝꯕꯅ ꯍꯦꯂꯣꯏꯁꯨ ꯃꯥꯟ ꯃꯤꯁꯨ ꯃꯥꯟꯕ ꯑꯁꯤꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯑꯗꯣ ꯂꯥꯞꯇꯛꯅ ꯏꯟꯅꯩ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯖ ꯑꯃꯗꯤ ꯊꯣꯏꯅꯨ ꯄꯥꯠ ꯌꯧꯔꯗꯨꯅ ꯁꯥꯠꯂꯤꯕ ꯊꯔꯣ ꯊꯝꯆꯦꯠꯁꯤꯡ ꯑꯗꯣ ꯍꯦꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯄꯥꯔꯤ ꯈꯣꯝꯕꯁꯨ ꯄꯥꯠꯇꯤ ꯌꯧꯔꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯁꯨ ꯄꯥꯔꯤꯈꯣꯝꯕꯅ ꯀꯟꯅ ꯇꯥꯔꯤ꯫ ꯂꯥꯏꯖ ꯄꯥꯠ ꯑꯗꯨꯒꯤ ꯑꯊꯦꯟꯕ ꯃꯄꯥꯜ ꯑꯗꯨꯗ ꯐꯅꯦꯛ ꯑꯗꯨ ꯀꯧꯅ ꯁꯦꯠꯇꯨꯅ ꯊꯔꯣ ꯊꯝꯆꯦꯠ ꯍꯦꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯈꯣꯝꯕꯅꯁꯨ ꯅꯨꯄꯤ ꯑꯁꯦ ꯍꯦꯂꯣꯏ ꯅꯠꯇ꯭ꯔꯦ ꯈꯪꯂꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯏꯖ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯟ ꯑꯅꯤꯕꯨ ꯊꯔꯣ ꯊꯝꯆꯦꯠ ꯍꯦꯛꯂꯤꯕ꯭ꯔꯣ?" ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯄꯥꯔꯤꯈꯣꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯅꯨꯅ ꯍꯦꯛꯂꯤꯅꯦ ꯏꯕꯨꯡ" ꯋꯥꯍꯩ ꯑꯁꯤꯃ ꯍꯥꯏꯔꯛꯂꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯦꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯈꯣꯝꯕꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯆꯟ ꯑꯅꯤꯅ ꯍꯦꯛꯂꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯑꯁꯤꯕꯨ ꯌꯣꯟꯅꯕ ꯑꯣꯏꯒꯗꯣꯏꯔꯣ? ꯌꯣꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯕꯨꯡ ꯑꯩ ꯂꯩꯖꯔꯒꯦ" ꯑꯁꯨꯝꯅ ꯄꯥꯔꯤꯈꯣꯝꯕꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯆꯤꯟꯗꯒꯤ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯑꯁꯦ ꯇꯥꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯄꯥꯔꯤꯈꯣꯝꯕ ꯄꯨꯝꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯇꯥꯈꯤꯕ ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯇꯥꯅꯤꯡꯗꯨꯅ, "ꯏꯆꯟ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ? ꯌꯣꯜꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯉꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ, ꯅꯕꯨꯡ ꯑꯃꯨꯛ ꯆꯠꯂꯒꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ, "ꯏꯕꯨꯡ, ꯉꯥꯛꯇ ꯉꯥꯏꯕꯤꯌꯣ, ꯍꯦꯛꯄꯁꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ" ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯄ ꯑꯁꯤꯗ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯔꯤꯕ ꯃꯈꯩ ꯄꯦꯟꯕ ꯅꯥꯏꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅꯗꯤ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯊꯣꯏꯅꯨ ꯊꯔꯣ ꯊꯝꯆꯦꯠ ꯍꯦꯛꯂꯤꯕꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯦꯛꯄ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯄꯥꯔꯤꯈꯣꯝꯕꯗ ꯄꯤꯔꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕꯒꯤ ꯃꯃꯤꯠ ꯑꯗꯨꯗꯤ ꯂꯥꯏꯖꯗ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ, "ꯏꯕꯨꯡ, ꯁꯦ ꯃꯃꯜꯗꯤ ꯏꯕꯨꯡꯅ ꯄꯤꯅꯤꯡꯕꯗꯣ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ" ꯄꯥꯔꯤꯈꯣꯝꯕꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅꯤ ꯍꯥꯏꯕꯁꯦ ꯊꯣꯏꯅꯨ ꯑꯃꯗꯤ ꯂꯥꯏꯖꯅ ꯈꯪꯂꯝꯗꯦ꯫ ꯄꯥꯔꯤꯈꯣꯝꯕꯅ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯈꯥꯎ ꯑꯗꯨꯗꯒꯤ ꯁꯅꯥ ꯈꯔ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯏꯆꯟ ꯑꯅꯤꯃꯛꯄꯨ ꯊꯥꯒꯠꯆꯔꯤ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯁꯒꯣꯜꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯊꯣꯏꯅꯨꯁꯨ ꯄꯥꯔꯤꯈꯣꯝꯕꯅ ꯄꯤꯔꯝꯕ ꯁꯅꯥ ꯈꯔ ꯑꯗꯨ ꯌꯦꯟꯅꯗꯨꯅ ꯃꯌꯨꯝꯗ ꯀꯥꯈ꯭ꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯄꯥꯕꯨ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯏꯃꯨꯡꯒꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯄꯥ ꯑꯗꯨꯅ ꯂꯣꯛ ꯈꯨꯔꯛꯄ ꯑꯗꯨꯗ ꯂꯥꯏꯖ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ, "ꯄꯥꯕꯨꯡ, ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ꯭ꯔꯣ? ꯑꯃꯥꯏꯕ ꯑꯃ ꯀꯧꯁꯤꯔꯥ?" ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯃꯆꯥ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯂꯥꯏꯖ, ꯏꯄꯥꯒꯤꯗꯃꯛ ꯏꯆꯥꯅ ꯋꯥꯕꯤꯕ ꯅꯨꯡꯁꯤꯕꯤꯕꯁꯦ ꯎꯕꯗ ꯏꯄꯥ ꯄꯦꯜꯂꯤ꯫ ꯏꯄꯥ ꯏꯁꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯍꯌꯦꯡꯗꯒꯤꯗꯤ ꯊꯕꯛ ꯑꯃꯨꯛ ꯁꯨꯔꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯆꯣ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ, ꯆꯥꯛ ꯊꯣꯡꯗꯣꯛꯂꯨꯔꯣ, ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯈꯟꯒꯅꯨꯀꯣ" ꯑꯁꯨꯝꯅ ꯂꯥꯏꯖꯁꯨ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯃꯄꯥ ꯑꯗꯨꯁꯨ ꯃꯆꯥꯒꯤ ꯈꯟꯕꯗ ꯂꯥꯏꯅꯥ ꯑꯣꯏꯔꯦ꯫ ꯑꯃꯔꯣꯝꯗ ꯁꯅꯥ ꯀꯣꯅꯨꯡꯗꯅꯤ ꯄꯥꯔꯤꯈꯣꯝꯕꯗꯣ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯉꯁꯥꯏ ꯊꯦꯡꯅꯔꯛꯈꯤꯕ ꯂꯥꯏꯖꯒꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕꯗꯨ ꯂꯣꯡꯅ ꯑꯃꯨꯛ ꯍꯤꯞ ꯇꯦꯞꯅ ꯑꯃꯨꯛ ꯍꯤꯞ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯗ ꯃꯁꯥꯗꯣ ꯇꯥꯎꯔꯤ꯫ ꯀꯔꯤꯅꯣ ꯏꯁꯥꯁꯤꯕꯣ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅ? ꯐꯔꯦ, ꯍꯌꯦꯡꯁꯦ ꯑꯃꯨꯛ ꯄꯥꯠ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯒꯦ꯫ ꯃꯥꯒꯤ ꯁꯨꯝꯍꯠꯄ ꯁꯛꯇꯝꯗꯣ ꯎꯔꯨꯕ ꯃꯤꯀꯨꯞꯇꯗ ꯍꯥꯏꯒꯗꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯍꯧꯗꯦ꯫ ꯑꯩꯁꯤꯗꯤꯕꯀꯣ ꯃꯃꯤꯡ ꯐꯥꯎꯕ ꯍꯦꯛ ꯍꯪꯕ ꯉꯝꯍꯧꯗꯦꯕ꯫ ꯍꯌꯦꯡꯗꯤ ꯑꯋꯥꯠꯄ ꯂꯩꯇꯅ ꯍꯪꯂꯒꯦ꯫ ꯑꯁꯤ ꯈꯟꯅ ꯄꯥꯔꯤꯈꯣꯝꯕꯗꯣ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯝꯂꯤꯉꯩꯗꯒꯤ ꯍꯧꯒꯠꯂꯒ ꯃꯄꯥ ꯈꯪꯍꯟꯗ ꯄꯥꯠ ꯑꯗꯨꯗ ꯑꯃꯨꯛ ꯃꯇꯣꯝꯇ ꯂꯥꯛꯇꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯃꯌꯥꯝ ꯍꯦꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯠ ꯑꯗꯨꯗꯒꯤ ꯀꯥꯔꯛꯄ ꯃꯇꯝꯗ ꯅꯣꯡꯁꯨ ꯄꯨꯝꯉꯥꯟ ꯉꯥꯜꯂꯤ꯫ ꯂꯥꯏꯖ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯣꯟꯊꯣꯡ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯤ꯫ ꯃꯄꯥ ꯆꯥꯅꯅ ꯃꯇꯥ ꯂꯥꯏꯖꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯗꯨꯅ, "ꯏꯇꯥ, ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯅꯁꯥꯗꯨꯁꯨ ꯏꯁꯤꯡꯅ ꯂꯣꯏꯅ ꯆꯣꯠꯂꯦ꯫ ꯑꯩ ꯂꯥꯛꯄꯒꯁꯦ ꯎꯅ ꯎꯅ ꯀꯧꯕꯤꯔꯛꯇꯦꯕ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥ ꯊꯣꯏꯅꯨ ꯃꯆꯤꯟꯗꯣ ꯄꯩꯊꯣꯛꯂꯝꯃꯤ꯫ "ꯑꯁ ꯏꯇꯥ ꯊꯣꯏꯅꯨ, ꯌꯥꯔꯦꯁꯦ, ꯑꯩ ꯇꯁꯦꯡꯅ ꯏꯇꯥꯅ ꯂꯥꯛꯄꯗꯣ ꯎꯍꯧꯗꯕꯅꯦꯕ꯫ ꯎꯔꯒꯕꯨ ꯑꯩꯅ ꯏꯇꯥꯕꯨ ꯀꯔꯤꯒꯤ ꯀꯧꯔꯣꯏꯗꯣꯏꯅꯣ? ꯑꯗꯣ ꯏꯇꯥ ꯂꯥꯏꯖ, ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯍꯦꯛꯂꯨꯏꯔꯣ ꯏꯇꯥꯒꯤꯁꯦ?" ꯑꯁꯤ ꯍꯥꯏꯔꯒ ꯐꯤ ꯑꯃꯅ ꯌꯣꯝꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ, "ꯏꯇꯥ ꯊꯣꯏꯅꯨ, ꯑꯩ ꯊꯔꯣꯒ ꯊꯝꯆꯦꯠꯀ ꯊꯝꯕꯥꯜꯒ ꯍꯦꯛꯂꯨꯕꯅꯤ꯫ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯕꯒ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯒꯦ ꯇꯧꯕꯅꯤ ꯏꯇꯥ." "ꯑꯁ, ꯂꯩꯁꯥꯕꯤꯅꯕꯨ ꯏꯀꯥꯏꯖꯗ꯭ꯔꯣ? ꯏꯇꯥ, ꯅꯪꯁꯦ ꯊꯧꯅꯥ ꯌꯥꯝꯅ ꯂꯩ꯫
ꯅꯣꯡꯃꯇ ꯑꯋꯥꯕꯁꯨ ꯎꯠꯇꯦ ꯋꯥꯔꯒꯁꯨ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝ ꯎꯠꯂꯝꯃꯤ ꯑꯁ ꯏꯇꯥ ꯊꯣꯏꯅꯣ ꯏꯇꯥꯁꯨ ꯏꯁꯤꯡꯗꯣ ꯁꯣꯛꯂꯨꯔꯣ ꯑꯩꯁꯨ ꯏꯔꯨꯖꯕ ꯂꯣꯏꯕꯒ ꯆꯥꯛ ꯊꯣꯡꯂꯝꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡꯁꯨ ꯃꯁꯥ ꯁꯣꯜꯂꯦ ꯃꯆꯥ ꯑꯩꯕꯨ ꯆꯥꯎꯅꯕ ꯏꯄꯥ ꯃꯍꯥꯛꯅ ꯌꯣꯛꯄꯤꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯃꯥꯁꯨ ꯁꯣꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯏꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗ꯭ꯔꯕꯗꯤ ꯏꯄꯥ ꯏꯆꯥ ꯀꯔꯤ ꯆꯥꯒꯅꯤ ꯏꯇꯥ ꯃꯁꯤꯗꯤ ꯅꯇꯥ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯇꯝꯕꯤꯔꯝꯂꯕ ꯈꯨꯗꯣꯜꯅꯤ ꯈꯨꯗꯣꯜ ꯑꯁꯦ ꯄꯥꯝꯗ꯭ꯔꯕꯁꯨ ꯏꯁꯥꯅ ꯌꯥꯅ ꯂꯧꯕ ꯇꯥꯕꯅꯤ ꯏꯇꯥ ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯥꯏꯖ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯨ ꯃꯥꯏꯊꯔꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯂꯥꯏꯖ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯀꯩꯊꯦꯜ ꯆꯠꯄ ꯃꯇꯝꯗ ꯀꯔꯝꯕ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯒꯅꯤ ꯈꯟꯅ ꯐꯅꯦꯛ ꯐꯤꯔꯣꯜ ꯈꯟꯗꯨꯅ ꯆꯥꯛꯁꯨ ꯊꯣꯡꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯊꯤꯗꯣꯛꯇꯨꯅ ꯊꯅꯝꯂꯒ ꯑꯁꯨꯝꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯅꯆꯥ ꯏꯇꯥ ꯊꯣꯏꯅꯨꯒ ꯄꯥꯠꯇ ꯆꯠꯇꯨꯅ ꯊꯝꯆꯦꯠ ꯈꯔ ꯍꯦꯛꯂꯨꯒꯦ ꯅꯆꯥꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯄꯥꯕꯨꯡ ꯃꯄꯥꯟ ꯊꯣꯛꯂꯝꯒꯅꯨꯀꯣ ꯅꯁꯥꯗꯨ ꯉꯝꯗꯕꯅꯤꯅ ꯑꯗꯨꯝ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯨ ꯑꯁꯨꯝꯅ ꯃꯄꯥꯗ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯌꯣꯝꯂꯤꯕ ꯐꯤ ꯃꯌꯣꯝ ꯑꯗꯣ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯀꯩꯊꯦꯜꯗ ꯄꯨꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯒ ꯂꯝꯍꯥꯡ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯃꯤꯁꯨ ꯆꯤꯛꯄ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯣ ꯐꯤ ꯑꯃꯅ ꯈꯨꯝꯖꯤꯟꯗꯨꯅ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯩꯊꯦꯜ ꯑꯗꯨꯁꯨ ꯌꯧꯔꯗꯨꯅ ꯐꯤ ꯑꯗꯨ ꯇꯤꯡꯊꯣꯛꯂꯒ ꯊꯔꯣ ꯊꯝꯆꯦꯠ ꯑꯗꯣ ꯌꯣꯟꯕ ꯍꯧꯔꯝꯃꯤ ꯑꯃꯔꯣꯝꯗ ꯄꯥꯔꯤ ꯈꯣꯝꯕꯁꯨ ꯃꯅꯥꯏ ꯃꯁꯦꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯆꯝꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯄꯥꯠ ꯇꯝꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯅꯥ ꯀꯣꯅꯨꯡꯒ ꯄꯥꯠ ꯑꯁꯤꯒ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯗꯤ ꯑꯣꯏꯗꯕꯅꯤꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯠ ꯑꯗꯣ ꯌꯧꯔꯝꯃꯤ ꯄꯥꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯥꯏꯖꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯛꯄꯗꯤ ꯎꯔꯝꯗꯦ ꯂꯥꯏꯖꯗꯣ ꯃꯄꯨꯒꯤ ꯅꯣꯡꯗꯝꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯔꯣ ꯊꯝꯆꯦꯠ ꯊꯝꯕꯥꯜꯁꯤꯡ ꯑꯗꯣ ꯌꯣꯟꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯆꯥꯛ ꯑꯃꯨꯛ ꯆꯥꯔꯒ ꯃꯄꯥꯕꯨ ꯁꯦꯕꯥ ꯇꯧꯕꯤꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯈꯣꯝꯕꯁꯨ ꯄꯥꯠ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯒ ꯊꯦꯡꯅꯕꯗꯤ ꯉꯝꯈꯤꯗꯦ ꯄꯥꯔꯤ ꯈꯣꯝꯕꯅ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯂꯥꯏꯖꯗꯤ ꯃꯝꯂꯤꯉꯩꯗꯒꯤ ꯍꯧꯒꯠꯇꯨꯅ ꯄꯥꯠ ꯆꯠꯂꯨꯔꯕꯅꯤꯅ ꯂꯥꯏꯖꯒ ꯊꯦꯡꯅꯕ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯅꯣꯡꯗꯝꯕ ꯀꯧꯕ ꯂꯥꯏ ꯃꯍꯥꯛꯅ ꯄꯥꯔꯤ ꯈꯣꯝꯕꯒꯤ ꯑꯋꯥꯕ ꯑꯗꯣ ꯎꯕꯤꯔꯗꯨꯅ ꯅꯣꯡꯃꯗꯤ ꯂꯥꯏꯖꯒ ꯊꯦꯡꯅꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯣ ꯄꯥꯔꯤ ꯈꯣꯝꯕ ꯃꯝꯂꯤꯉꯩꯗꯒꯤ ꯍꯧꯒꯠꯇꯨꯅ ꯄꯥꯠ ꯑꯗꯨꯗ ꯂꯥꯏꯖ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯥꯏꯔꯒꯦ ꯈꯟꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖꯁꯨ ꯅꯨꯃꯤꯠꯇꯣ ꯃꯍꯧꯁꯥꯒꯨꯝ ꯃꯝꯂꯤꯉꯩꯗꯒꯤ ꯂꯥꯛꯇꯨꯅ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯝꯃꯤ ꯍꯦꯛꯄ ꯂꯣꯏꯔꯒ ꯀꯥꯔꯛꯄꯗ ꯄꯥꯔꯤ ꯈꯣꯝꯕꯒ ꯃꯥꯌꯣꯛꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯂꯨꯛꯊꯔꯝꯃꯤ ꯄꯥꯔꯤ ꯈꯣꯝꯕꯅ ꯂꯥꯏꯖꯗ ꯏꯆꯟ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯜꯂꯤꯗꯅ ꯏꯆꯟꯅ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠꯇꯣ ꯂꯣꯏꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯆꯟꯅ ꯍꯦꯛꯂꯤꯕ ꯊꯔꯣ ꯊꯝꯆꯦꯠꯇꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒꯤ ꯃꯃꯜ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛ 10ꯁꯦ ꯄꯤꯔꯝꯃꯒꯦ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛ 10 ꯍꯥꯏꯕꯁꯦ ꯌꯥꯝꯈ꯭ꯔꯕ ꯃꯃꯜꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯕꯨꯡ ꯅꯆꯜꯗꯤ ꯌꯣꯟꯅꯕ ꯍꯦꯛꯄ ꯅꯆꯗꯦ ꯌꯨꯝꯗ ꯊꯔꯣ ꯑꯁꯤꯅ ꯂꯩꯇꯦꯡ ꯁꯦꯝꯗꯨꯅ ꯌꯨꯝꯒꯤ ꯀꯥ ꯈꯨꯗꯤꯡ ꯊꯝꯅꯕꯅꯤ ꯑꯗꯨꯒ ꯊꯝꯆꯦꯠ ꯑꯁꯤꯅ ꯆꯥꯅꯕꯅꯤ ꯏꯕꯨꯡꯅ ꯄꯥꯝꯂꯕꯗꯤ ꯂꯧꯕꯤꯌꯨ ꯑꯁꯤꯒꯤ ꯃꯃꯜꯗꯤ ꯂꯧꯖꯔꯔꯣꯏꯒꯦ ꯃꯆꯟ ꯑꯃꯅ ꯃꯕꯨꯡꯗ ꯄꯤꯕ ꯈꯨꯗꯣꯜꯅꯤ ꯈꯟꯖꯔꯒꯦ ꯂꯥꯏꯖꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯄꯥꯔꯤ ꯈꯣꯝꯕ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ ꯑꯗꯣ ꯏꯆꯟꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯂꯩꯐꯝꯅ ꯀꯗꯥꯏꯗꯒꯤꯅꯣ ꯅꯍꯥꯟ ꯅꯣꯡꯃ ꯊꯦꯡꯅꯕ ꯑꯗꯨꯗꯁꯨ ꯏꯆꯟꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯪꯖꯍꯧꯗ꯭ꯔꯦ ꯏꯆꯟꯒꯤ ꯃꯤꯅꯨꯡꯁꯤ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯏꯕꯨꯡ ꯅꯆꯜꯒꯤ ꯃꯤꯡ ꯂꯥꯏꯖ ꯀꯧꯖꯩ ꯃꯥꯡꯗ ꯎꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯄꯥꯔꯤ ꯈꯣꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯅꯤꯡ ꯊꯨꯡꯂꯕꯒꯨꯝ ꯊꯃꯣꯏ ꯑꯗꯣ ꯃꯀꯥ ꯂꯥꯝꯖꯩ ꯂꯥꯏꯖꯅ ꯊꯔꯣ ꯊꯝꯆꯦꯠ ꯑꯗꯣ ꯃꯃꯜ ꯂꯧꯗꯅ ꯄꯤꯕꯤꯔꯛꯈꯤ ꯃꯃꯜ ꯄꯤꯔꯕꯁꯨ ꯂꯧ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯐꯔꯦ ꯏꯆꯜ ꯂꯥꯏꯖ ꯅꯕꯨꯡꯁꯨ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯠ ꯑꯗꯨꯗꯒꯤ ꯁꯒꯣꯜ ꯑꯗꯣ ꯑꯃꯨꯛ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯄꯥꯔꯤ ꯈꯣꯝꯕꯕꯨ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯛꯄ ꯉꯝꯗꯕ ꯊꯃꯣꯏ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯅꯤꯡꯗꯕꯅ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯃꯛ ꯊꯝꯖꯩ ꯑꯃꯔꯣꯝꯗ ꯄꯥꯔꯤ ꯈꯣꯝꯕ ꯀꯣꯅꯨꯡ ꯌꯧꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯄꯥꯠ ꯑꯗꯨꯗ ꯑꯃꯨꯛ ꯀꯨꯝꯂꯗꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯍꯦꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯁꯛ ꯑꯗꯣ ꯂꯣꯠꯇꯨꯅ ꯀꯩꯊꯦꯜꯗ ꯄꯨꯔꯛꯇꯨꯅ ꯌꯣꯜꯂꯝꯃꯤ ꯄꯥꯔꯤ ꯈꯣꯝꯕꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯄꯥꯔꯤ ꯈꯣꯝꯕꯗ ꯏꯄꯥꯒꯤ ꯄꯥꯔꯤ ꯉꯁꯤꯗꯤ ꯏꯄꯥ ꯅꯪꯉꯣꯟꯗ ꯊꯕꯛ ꯑꯃꯠꯇ ꯁꯤꯟꯅꯒꯦꯀꯣ
ꯑꯁꯤ ꯍꯥꯏꯔꯒ ꯏꯄꯥꯒꯤ ꯄꯥꯔꯤꯈꯣꯝꯕ ꯍꯧꯖꯤꯛꯃꯛ ꯂꯩꯕꯥꯛꯀꯤ ꯀꯩꯊꯦꯜꯗ ꯆꯠꯂꯨ꯫ ꯀꯩꯊꯦꯜ ꯑꯗꯨꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯃꯥ ꯑꯃ ꯑꯅꯤꯗꯒꯤ ꯉꯔꯥꯡ ꯄꯣꯠ ꯈꯔ ꯃꯨꯟꯕꯤꯈ꯭ꯔꯦꯅ ꯏꯄꯥꯗ ꯋꯥꯀꯠꯂꯝꯕꯅꯤ꯫ ꯏꯄꯥꯗꯤ ꯉꯁꯤꯁꯦ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯅꯤꯡꯊꯧ ꯈꯔ ꯂꯥꯛꯀꯅꯤ, ꯃꯈꯣꯏꯒ ꯎꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯩꯊꯦꯜꯗ ꯏꯆꯥꯅ ꯆꯠꯂꯒ ꯑꯋꯥꯕ ꯇꯥꯍꯧꯔꯕ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯃꯇꯦꯡ ꯄꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯃꯌꯥꯝꯗꯣ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯨ꯫ ꯄꯣꯠꯐꯝ ꯐꯝꯕꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ꯫ ꯃꯈꯣꯏꯅ ꯃꯌꯨꯝ ꯍꯟꯈ꯭ꯔꯕꯗ ꯑꯃꯨꯛ ꯀꯣꯅꯨꯡ ꯄꯥꯡꯂꯛꯎꯀꯣ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯈꯣꯝꯕ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯐꯤꯖꯣꯜ ꯀꯌꯥ ꯂꯩꯇꯦꯡꯗꯨꯅ ꯃꯅꯥꯏ ꯃꯁꯤꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯌꯧꯔꯝꯃꯤ꯫ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯈꯔꯗ ꯉꯔꯥꯡ ꯄꯣꯠ ꯃꯨꯟꯕꯤꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯁꯛ ꯇꯥꯛꯍꯜꯂꯤ, ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯆꯥꯏꯊꯣꯛꯇꯨꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕꯁꯨ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯁꯨ ꯃꯥꯅ ꯄꯨꯔꯛꯄ ꯊꯔꯣ ꯊꯝꯆꯦꯠ ꯑꯗꯣ ꯅꯨꯄꯤ ꯈꯔ ꯂꯥꯛꯇꯨꯅ, "ꯏꯃꯥ, ꯊꯔꯣ ꯊꯝꯆꯦꯠ ꯑꯁꯤꯕꯨ ꯀꯌꯥꯒꯤ ꯑꯣꯏꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯂꯣꯏꯅ ꯂꯧꯖꯔꯒꯦ"꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯈꯣꯝꯕꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯂꯣꯠꯄꯤ ꯅꯨꯄꯤ ꯑꯗꯨꯅ, "ꯃꯃꯜꯗꯤ ꯄꯤꯅꯤꯡꯕ ꯄꯤꯕꯤꯔꯝꯃꯣ, ꯑꯔꯣꯏꯕꯁꯨ ꯑꯣꯏꯔꯦ ꯁꯤꯅ"꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯌꯥꯝꯅ ꯃꯥꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯛ ꯂꯣꯠꯄ ꯑꯣꯏꯕꯅ ꯃꯁꯛ ꯑꯗꯨꯗꯤ ꯈꯪꯖꯔꯝꯗꯦ꯫ ꯂꯥꯏꯖꯁꯨ ꯊꯔꯣ ꯊꯝꯕꯥꯜ ꯑꯗꯣ ꯂꯣꯏꯔꯕꯅꯤꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯄꯥꯔꯤꯈꯣꯝꯕꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯅꯥꯀꯣꯡ ꯑꯗꯨꯗ ꯃꯨꯠꯄ ꯉꯝꯗꯅ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯔꯤꯈꯣꯝꯕꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯁꯛ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯈꯨꯝꯂꯤꯕ ꯃꯥꯏꯈꯨꯝ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯄ ꯉꯝꯖꯗꯦ꯫ ꯑꯁꯨꯝꯅ ꯆꯤꯡꯅꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯖ ꯀꯩꯊꯦꯜꯗ ꯊꯔꯣ ꯊꯝꯆꯦꯠ ꯊꯝꯕꯥꯜ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯈꯨꯝꯂꯤꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯁꯨ ꯍꯥꯏꯐꯦꯠ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦ ꯈꯟꯅ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯉꯣꯟꯗꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛ ꯍꯦꯛ ꯂꯧꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯗꯣ ꯁ꯭ꯋꯥꯏ ꯂꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯅꯨꯄꯥ ꯑꯁꯦ ꯂꯩꯕꯥꯛꯀꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯣꯏꯔꯝꯕ ꯑꯁꯤꯗ꯫ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯂꯥꯏꯖ ꯌꯣꯟꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯄꯥꯔꯤꯈꯣꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯎꯍꯧꯗ꯭ꯔꯦ꯫ ꯂꯥꯏꯖ ꯃꯌꯨꯝ ꯌꯧꯔꯕꯗ ꯑꯉꯛꯄ ꯋꯥꯍꯪ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯄꯥꯠ ꯑꯁꯤꯗ ꯂꯥꯛꯄꯗꯅ ꯃꯤꯆꯝ ꯑꯃꯒꯤ ꯐꯤꯖꯣꯜꯗ ꯂꯥꯛꯄ, ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯣꯏꯔꯝꯂꯕ? ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯏꯀꯥꯏꯕ ꯐꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯄꯥꯔꯤꯈꯣꯝꯕ ꯑꯗꯨ ꯉꯟꯇꯥ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯁꯨ ꯊꯔꯣ ꯊꯝꯆꯦꯠ ꯊꯝꯕꯥꯜ ꯍꯦꯛꯇꯨꯅ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯈꯣꯝꯕꯅ, "ꯏꯆꯟ ꯂꯥꯏꯖ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ, ꯉꯁꯤꯁꯨ ꯏꯆꯟꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯑꯁꯦ ꯑꯩ ꯂꯩꯖꯍꯧꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ, "ꯏꯕꯨꯡ, ꯉꯁꯤꯒꯤꯗꯤ ꯌꯣꯜꯂꯔꯣꯏꯒꯦ, ꯏꯁꯥꯁꯤꯁꯨ ꯈꯔ ꯉꯝꯗ꯭ꯔꯦ, ꯄꯥꯠ ꯑꯁꯤꯗ ꯑꯃꯨꯛ ꯀꯨꯝꯗꯨꯅ ꯍꯦꯛꯄꯁꯨ ꯉꯝꯂꯔꯣꯏ, ꯅꯆꯟꯕꯨ ꯋꯥꯔꯧꯕꯤꯅꯨꯀꯣ ꯏꯕꯨꯡ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯗꯣ ꯄꯥꯔꯤꯈꯣꯝꯕꯗ ꯃꯃꯥꯏ ꯑꯗꯨꯅ ꯍꯜꯂꯒ ꯑꯃꯨꯛꯁꯨ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯄꯥꯔꯤꯈꯣꯝꯕ ꯃꯁꯥ ꯄꯨꯝꯕ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ パꯠꯀꯤ ꯐꯖꯕ ꯀꯌꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯃꯌꯨꯝ ꯌꯧꯔꯕꯗ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯄꯥ ꯑꯁꯤꯅꯁꯨ ꯃꯆꯥꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯊꯔꯣ ꯊꯝꯆꯦꯠ ꯊꯝꯕꯥꯜ ꯌꯣꯜꯂꯤꯕꯗꯣ ꯊꯤꯡꯈꯤꯗ꯭ꯔꯦ꯫ ꯄꯥꯔꯤꯈꯣꯝꯕ ꯀꯣꯅꯨꯡꯗꯒ ꯆꯠꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯖꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕꯅ ꯃꯤꯆꯝ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯅꯤꯅ ꯍꯥꯟꯅꯒꯨꯝꯅ ꯏꯕꯨꯡ ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯧꯔꯤ꯫ ꯄꯥꯔꯤꯈꯣꯝꯕꯅ, "ꯏꯆꯜ, ꯅꯍꯥꯛꯄꯨ ꯃꯃꯥꯡꯗ ꯂꯥꯏꯖꯒ ꯄꯥꯠꯇ ꯂꯥꯛꯃꯤꯟꯅꯕꯗꯨ ꯅꯠꯇ꯭ꯔꯅꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯅ, ꯍꯣꯏ, ꯃꯥꯅꯤ ꯏꯕꯨꯡ꯫ ꯏꯕꯨꯡꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯂꯤꯕꯅꯣ ꯏꯕꯨꯡ"? ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯦ꯫ ꯑꯗꯣ ꯏꯆꯟ, ꯅꯍꯥꯛꯀꯤ ꯅꯇꯥ ꯂꯥꯏꯖꯗꯣ, ꯃꯥꯒꯤ ꯌꯨꯝꯁꯤꯕꯨ ꯀꯔꯝꯕꯅꯣ"? ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯃꯇꯥ ꯂꯥꯏꯖꯒꯤ ꯃꯌꯨꯝꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯏꯃꯟꯃꯜꯂꯕ ꯏꯁꯦ ꯁꯦꯒꯥꯏꯔꯕ ꯌꯨꯝ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯄꯥꯔꯤꯈꯣꯝꯕ ꯃꯊꯃꯣꯏ ꯑꯗꯣ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ "ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯆꯜ, ꯅꯕꯨꯡꯁꯨ ꯍꯜꯂꯒꯦꯀꯣ, ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯈꯣꯝꯕ ꯅꯨꯡꯉꯥꯏꯇꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕ ꯀꯣꯅꯨꯡꯗ ꯍꯟꯗ꯭ꯔꯤ꯫
ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯈꯔꯅ ꯅꯨꯄꯥ ꯑꯅꯤ ꯐꯨꯔꯤꯕꯗꯣ ꯎꯔꯗꯨꯅ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯏ꯫ ꯄꯥꯔꯤꯈꯣꯝꯕ ꯂꯥꯛꯄ ꯎꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯄꯥꯔꯤꯈꯣꯝꯕꯗ ꯃꯀꯣꯛ ꯂꯨꯛꯊꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯂꯩꯅꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯅꯁꯨ ꯎꯔꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕꯅ ꯂꯥꯟꯃꯤꯁꯤꯡ ꯅꯨꯄꯥ ꯑꯅꯤ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯐꯨꯔꯤꯕꯅꯣ ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯑꯅꯤ ꯑꯁꯦ ꯅꯍꯥꯟꯃꯨꯛ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡꯗꯒꯤ ꯄꯣꯠ ꯆꯩ ꯁꯦꯜ ꯃꯨꯟꯕ ꯑꯅꯤꯗꯨꯅꯤ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯐꯖꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯨꯅ ꯃꯇꯨꯡ ꯇꯧꯔꯔꯣꯏ, ꯍꯦꯛ ꯇꯧꯕꯗ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯨꯁꯨ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯔꯔꯣꯏ ꯂꯦꯞꯄꯒꯦ ꯈꯟꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯈꯣꯝꯕꯅ ꯃꯁꯛ ꯂꯣꯠꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯂꯥꯏꯖ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯄꯥꯔꯤꯈꯣꯝꯕꯁꯨ ꯂꯥꯏꯖ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯥꯏꯈꯨꯝ ꯑꯗꯨꯗꯤ ꯍꯥꯡꯗꯣꯛꯎ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯖ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕꯁꯨ ꯅꯨꯄꯤ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯔ ꯂꯥꯞꯇꯛꯅ ꯏꯟꯅꯔꯝꯃꯤ꯫ ꯂꯥꯏꯖ ꯈꯨꯜ ꯌꯧꯔꯝꯗꯥꯏꯗ ꯃꯃꯥꯏ ꯈꯨꯝꯂꯤꯕ ꯃꯥꯏꯈꯨꯝ ꯑꯗꯣ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯏꯟꯅꯔꯛꯂꯤꯕ ꯄꯥꯔꯤꯈꯣꯝꯕꯅꯁꯨ ꯎꯔꯝꯃꯤ꯫ ꯄꯥꯔꯤꯈꯣꯝꯕꯁꯨ ꯁꯒꯣꯜ ꯑꯗꯨꯕꯨ ꯀꯟꯅ ꯊꯧꯔꯗꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯄꯥꯔꯤꯈꯣꯝꯕꯁꯨ ꯂꯥꯏꯖ ꯏꯀꯥꯏꯈꯤꯅꯤ ꯈꯪꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯟ ꯂꯥꯏꯖ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ?" ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖ ꯇꯧꯗꯨꯅ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯈꯣꯝꯕꯅ ꯁꯒꯣꯜ ꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯟ ꯂꯥꯏꯖ, ꯅꯍꯥꯛꯄꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯅꯍꯥꯛꯅ ꯑꯣꯏꯕꯤꯔꯣ꯫ ꯑꯩ ꯅꯍꯥꯛꯀꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫" ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯗꯤ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯄꯥꯔꯤꯈꯣꯝꯕꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡ ꯑꯗꯣ ꯊꯥꯗꯣꯛꯅꯕ ꯃꯈꯨꯠ ꯑꯗꯣ ꯆꯤꯡꯊꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯈꯣꯝꯕꯅꯗꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯝꯗꯦ꯫ "ꯏꯕꯨꯡ, ꯅꯆꯟꯒꯤ ꯈꯨꯗꯥꯡ ꯑꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯅꯥꯅ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯆꯟꯕꯨ ꯂꯥꯟꯅ ꯎꯕꯤꯈꯤꯅꯤ" ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯈꯣꯝꯕꯅ ꯄꯥꯏꯔꯤꯕ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡ ꯑꯗꯣ ꯇꯞꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯄꯥꯔꯤꯈꯣꯝꯕꯗ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯊꯃꯣꯏ ꯍꯨꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝ ꯌꯧꯅꯕ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯍꯜꯂꯒ ꯂꯥꯏꯖꯅ ꯄꯥꯔꯤꯈꯣꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖꯅ ꯑꯁꯨꯝ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯛꯄ ꯑꯁꯤꯗꯗꯤ ꯄꯥꯔꯤꯈꯣꯝꯕꯗꯣ ꯋꯥꯈꯜ ꯋꯥꯔꯛꯄ ꯉꯝꯗꯅ ꯆꯥꯛꯅ ꯂꯩꯍꯧꯈꯤ꯫ ꯄꯥꯔꯤꯈꯣꯝꯕ ꯀꯣꯅꯨꯡ ꯇꯝꯅ ꯈꯨꯗꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯄꯥꯔꯤꯈꯣꯝꯕ ꯃꯄꯥꯅꯤꯡꯊꯧꯗ, "ꯏꯄꯥꯅꯤꯡꯊꯧ, ꯅꯆꯥ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯒꯠꯆꯒꯦ꯫ ꯉꯁꯤꯗꯤ ꯅꯆꯥꯅ ꯍꯪꯒꯠꯆꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯏꯄꯥꯅꯤꯡꯊꯧꯅꯁꯨ ꯑꯌꯥꯕ ꯄꯤꯕꯤꯌꯨꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯏꯄꯥꯅꯤꯡꯊꯧꯅ ꯅꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯋꯥꯔꯧꯕ ꯁꯥꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯆꯥꯒꯤ ꯊꯃꯣꯏ ꯑꯁꯦ ꯀꯥꯏꯒꯅꯤ꯫ ꯏꯄꯥꯒꯤ ꯄꯥꯔꯤꯈꯣꯝꯕ, ꯏꯆꯥꯅ ꯍꯥꯏꯕꯗ ꯏꯄꯥꯅ ꯅꯣꯡꯃꯇ ꯌꯥꯈꯤꯗꯕ ꯌꯥꯎꯕ꯭ꯔꯣ? ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯣ ꯆꯤꯡꯅꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯏꯄꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ꯫ ꯏꯄꯥꯅꯁꯨ ꯁꯣꯏꯗꯅ ꯌꯥꯒꯅꯤ꯫ ꯏꯄꯥꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯊꯤꯡꯂꯣꯏ꯫ ꯑꯗꯨꯕꯨ ꯐꯠꯇꯕ, ꯏꯄꯥꯅ ꯌꯥꯕ ꯉꯝꯂꯣꯏꯗꯕ ꯋꯥꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ"꯫ ꯄꯥꯔꯤꯈꯣꯝꯕ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯒꯤ ꯇꯥꯂꯣꯏ ꯑꯃꯠꯇ ꯍꯥꯏꯕꯤꯔꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯏꯄꯥꯒꯤ ꯁꯦꯕꯥꯁꯦ ꯂꯥꯟꯃꯤꯁꯤꯡꯅ ꯑꯁꯨꯝ ꯇꯧꯔꯒ ꯂꯩꯕꯁꯦ ꯅꯆꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯄꯥꯒꯤ ꯄꯥꯔꯤꯈꯣꯝꯕ, ꯑꯗꯨꯒꯤ ꯋꯥ ꯑꯣꯏꯔꯦꯀꯣ꯫ ꯏꯄꯥꯗꯤ ꯑꯇꯩꯒ ꯍꯥꯏꯔꯛꯇꯧꯕ ꯃꯥꯜꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯀꯗꯥꯏꯗꯒꯤꯅꯣ? ꯅꯤꯡꯊꯧ ꯃꯆꯥꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯆꯝꯂꯥ? ꯏꯄꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯨ, ꯏꯄꯥꯒꯤ ꯄꯥꯔꯤꯈꯣꯝꯕ"꯫ "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯅ ꯄꯥꯝꯂꯤꯕꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯆꯝ ꯑꯃꯈꯛꯅꯤ꯫ ꯅꯆꯥꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ, ꯂꯝꯆꯠ ꯁꯥꯖꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗ ꯊꯃꯣꯏꯁꯦ ꯂꯨꯞꯂꯨꯔꯦ꯫ ꯅꯆꯥꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯥꯝꯕ, ꯅꯨꯡꯁꯤꯕ ꯍꯦꯟꯈꯤꯕꯅ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯏꯀꯥꯏꯕ ꯄꯨꯝꯕ ꯈꯪꯖꯤꯜꯂꯒ ꯍꯧꯗꯣꯛꯆꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯏꯄꯥꯅꯤꯡꯊꯧ"꯫ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯄꯥꯅꯤꯡꯊꯧ ꯑꯗꯨꯗꯤ ꯁꯥꯎꯕꯒꯤ ꯃꯍꯨꯠ ꯍꯔꯥꯎꯔꯝꯃꯤ꯫ "ꯏꯄꯥꯒꯤ ꯄꯥꯔꯤꯈꯣꯝꯕ, ꯏꯆꯥꯅ ꯄꯥꯝꯃꯤꯕ ꯑꯗꯨꯃꯛ ꯏꯄꯥꯅꯁꯨ ꯑꯌꯥꯕ ꯄꯤꯔꯕꯅꯤ꯫ ꯏꯄꯥꯁꯨ ꯏꯃꯧ ꯍꯥꯏꯕꯗꯣ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯄꯥꯅ ꯏꯆꯥꯗ ꯍꯧꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯏꯄꯥꯅ ꯍꯦꯛ ꯄꯥꯝꯖꯕꯗꯣ ꯊꯣꯛꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯩꯐꯝꯒꯗꯤ ꯈꯪꯂꯛꯄ꯭ꯔꯣ? ꯏꯄꯥꯗ ꯍꯥꯏꯌꯨ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯄꯥꯅ ꯂꯥꯟꯃꯤ ꯐꯝꯅꯥꯏꯕ ꯀꯌꯥꯒ ꯆꯠꯇꯨꯅ ꯏꯃꯧ ꯍꯥꯏꯔꯨꯔꯒꯦ"꯫
ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯏꯖ ꯀꯧꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗꯤ ꯄꯥꯠ ꯃꯌꯥꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ꯫ ꯃꯄꯥ ꯑꯗꯨꯅ ꯑꯃꯨꯛ, ꯍꯣꯏ ꯍꯣꯏ ꯐꯔꯦ, ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯏꯄꯥꯅ ꯏꯃꯧꯗꯣ ꯍꯥꯏꯔꯨꯔꯒꯦꯀꯣ꯫ ꯉꯁꯤꯒꯤꯗꯤ ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣꯀꯣ꯫ ꯄꯥꯔꯤꯈꯣꯝꯕ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯂꯝꯂꯒ ꯄꯣꯊꯥꯕ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯈꯣꯝꯕꯗꯤ ꯅꯨꯃꯤꯠ ꯑꯁꯦ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯕꯗ ꯋꯥꯖꯩ꯫ ꯑꯁꯨꯝꯅ ꯋꯥꯅ ꯋꯥꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯅꯨꯃꯤꯠ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯂꯥꯏꯖꯗꯤ ꯈꯜꯂꯨꯔꯒ ꯏꯀꯥꯏꯕ ꯑꯁꯨꯝ ꯄꯣꯛꯂꯛꯇꯨꯅ ꯍꯌꯦꯡꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯊꯔꯣ ꯊꯝꯆꯦꯠ ꯌꯣꯜꯂꯔꯣꯏ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯗꯨꯒꯤ ꯊꯕꯛ ꯑꯗꯣ ꯇꯣꯛꯂꯕ ꯃꯇꯨꯡ ꯀꯔꯤ ꯊꯕꯛ ꯁꯨꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯁꯨꯝꯅ ꯑꯋꯥꯕ ꯋꯥꯈꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯍꯤꯡ ꯑꯣꯏꯔꯛꯂꯕꯗ ꯂꯥꯏꯖ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯄꯥꯠ ꯑꯗꯨꯗ ꯆꯠꯇ꯭ꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯅꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯑꯃ ꯑꯁꯨꯝ ꯁꯥꯟꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯈꯣꯝꯕꯅ ꯅꯣꯡꯃ ꯊꯣꯏꯅꯨꯗ ꯂꯥꯏꯖꯒꯤ ꯃꯌꯨꯝ ꯍꯪꯂꯛꯈꯤꯕꯗꯣ ꯑꯗꯨ ꯂꯥꯏꯖꯒꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯅ ꯍꯦꯟꯅ ꯂꯥꯏꯖꯗꯣ ꯏꯀꯥꯏꯕ ꯍꯦꯟꯈꯤꯔꯝꯃꯤ꯫ ꯑꯁ ꯏꯇꯥ, ꯀꯔꯤꯒꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯦꯡꯕꯁꯦ ꯇꯥꯛꯂꯤꯕꯅꯣ? ꯑꯩ ꯃꯄꯥꯟꯒ ꯊꯣꯛꯄ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯑꯁ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁ ꯏꯇꯥ ꯂꯥꯏꯖ, ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯏꯀꯥꯏ ꯊꯤꯒꯟꯕꯤ? ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯅꯣꯛꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯈꯨꯝꯂꯛꯏ, ꯑꯁ ꯏꯇꯥ, ꯅꯨꯄꯥꯗꯣ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅꯤ ꯍꯥꯏꯕ꯫ ꯑꯩꯈꯣꯏꯅꯗꯤ ꯃꯍꯥꯛꯀꯤ ꯐꯤꯖꯦꯠ ꯑꯗꯨꯗ ꯃꯤꯆꯝꯅꯤ ꯈꯜꯂꯨꯕꯗꯣ ꯃꯤꯆꯝ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯆꯥ ꯏꯕꯨꯡꯉꯣꯅꯤ ꯍꯥꯏꯕ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨ ꯏꯉꯛ ꯉꯛꯅ, ꯏꯇꯥ ꯂꯥꯏꯖ, ꯃꯍꯥꯛꯄꯨ ꯃꯆꯥ ꯏꯕꯨꯡꯉꯣꯅꯤ ꯍꯥꯏꯕ? ꯏꯇꯥꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯃꯇꯝ ꯑꯗꯨꯗ ꯃꯇꯥ ꯂꯥꯏꯖꯅ ꯊꯣꯏꯅꯨꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯇꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯁꯨ ꯊꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯕ ꯃꯇꯨꯡ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ꯫ ꯂꯥꯏꯖ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯄꯥ ꯆꯥꯎꯕꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯦ꯫ ꯆꯥꯎꯕꯅ ꯃꯃꯥꯏ ꯇꯥꯔꯤꯉꯩ ꯂꯥꯏꯖꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯁꯒꯣꯜ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯆꯥꯎꯕ ꯃꯃꯥꯏ ꯑꯗꯨ ꯐꯤ ꯑꯃꯅ ꯇꯩꯊꯣꯛꯂꯕ ꯃꯇꯨꯡ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤ ꯑꯃꯗꯤ ꯅꯤꯡꯊꯧꯗ ꯉꯛꯆꯥꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯁꯨ ꯃꯄꯥꯅ ꯃꯄꯥꯟꯗ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯤꯕꯗꯣ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯃꯄꯥ ꯑꯗꯨꯗ, ꯌꯨꯝ ꯑꯁꯤꯕꯨ ꯏꯆꯥ ꯂꯥꯏꯖꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯆꯥꯎꯕꯅꯁꯨ ꯃꯥꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯖꯗꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯥꯎꯕꯗ ꯅꯆꯥꯅꯨꯄꯤ ꯂꯥꯏꯖꯗꯣ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯁꯨ ꯍꯔꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯆꯥ ꯑꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯍꯥꯏꯕꯁꯦ ꯃꯄꯥ ꯑꯣꯏꯕ ꯃꯍꯥꯛꯀꯤꯗꯤ ꯑꯄꯥꯝꯕꯅꯤ꯫ ꯂꯥꯏꯖꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯀꯔꯤꯒꯤ ꯍꯔꯥꯎꯔꯣꯏ? ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ, ꯃꯊꯃꯣꯏꯁꯨ ꯁꯦꯡꯕ, ꯂꯝꯆꯠꯁꯨ ꯐꯖꯕ, ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ꯫ ꯂꯥꯏꯖ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯆꯥꯎꯕꯗ ꯉꯁꯤꯃꯛ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯆꯥꯎꯕꯁꯨ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯗꯣ ꯍꯤꯛꯇꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯆꯥꯎꯕꯅꯁꯨ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯈꯟꯖꯩ ꯄꯥꯔꯤꯈꯣꯝꯕ ꯑꯣꯏꯅ ꯊꯥꯔꯛꯂꯒꯦ ꯍꯥꯏꯅ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯆꯥꯎꯕꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯄꯥꯔꯤꯈꯣꯝꯕꯗ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯂꯕ ꯃꯇꯨꯡ, ꯏꯄꯥꯒꯤ ꯄꯥꯔꯤꯈꯣꯝꯕ, ꯆꯠꯂꯣ, ꯉꯁꯤꯃꯛ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯔꯛꯂꯣ, ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯥꯎꯅ ꯂꯨꯍꯣꯡꯂꯁꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅꯁꯨ ꯌꯥꯔꯕꯅꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯄꯥꯔꯤꯈꯣꯝꯕ ꯃꯅꯥꯏ ꯑꯃ ꯑꯅꯤꯒ ꯇꯧꯔꯒ ꯂꯥꯏꯖꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯆꯥꯎꯕꯅ, ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯂꯥꯏꯖ, ꯅꯍꯥꯛꯁꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯃꯄꯨ ꯑꯁꯦꯡꯕꯅ ꯂꯧꯕ ꯂꯥꯛꯂꯒꯅꯤ꯫ ꯏꯆꯥꯅ ꯃꯐꯝ ꯆꯥꯅ ꯂꯩꯈꯤꯕ ꯑꯁꯤꯅꯤ ꯏꯄꯥꯅ ꯄꯥꯝꯂꯤꯕ ꯑꯁꯤꯁꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖ ꯃꯄꯤ ꯏꯔꯥꯁꯨ ꯁꯤꯟꯊꯖꯩ꯫ ꯃꯄꯥꯕꯨ ꯊꯅꯝꯂꯒ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯃꯄꯥꯕꯨ ꯀꯥꯏꯅꯕ ꯄꯥꯝꯗꯕꯗꯒꯤ ꯂꯥꯏꯖ ꯄꯥꯔꯤꯈꯣꯝꯕꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯒꯦ ꯈꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯈꯣꯝꯕꯁꯨ ꯂꯥꯏꯖꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯄꯥꯟꯗ ꯁꯒꯣꯜ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯥꯏꯖ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯄꯥꯔꯤꯈꯣꯝꯕꯁꯨ ꯂꯥꯏꯖ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯄꯥꯔꯤꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯤ, ꯏꯄꯥꯒ ꯂꯥꯛꯅꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯈꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫
ꯂꯥꯏꯖꯥ ꯅꯍꯥꯛꯀꯤ ꯏꯄꯥꯒ ꯅꯍꯥꯛꯀ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯥꯞꯅꯍꯜꯂꯣꯏꯌꯦ ꯑꯩꯁꯨ ꯑꯗꯨꯛ ꯍꯛꯅ ꯐꯠꯇꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯈꯣꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯅꯍꯥꯛꯄꯨ ꯂꯧꯔꯨꯔꯣ ꯍꯥꯏꯕꯒꯤ ꯌꯥꯊꯪ ꯄꯤꯕꯤꯔꯛꯂꯦ ꯅꯍꯥꯛꯀ ꯑꯃꯗꯤ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯆꯠꯂꯒꯗꯕꯅꯤ ꯉꯁꯤꯗꯒꯤ ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯥꯁꯨ ꯍꯔꯥꯎꯈ꯭ꯔꯦ ꯃꯄꯥꯒ ꯂꯥꯞꯅꯔꯔꯣꯏ ꯈꯜꯂꯨꯕꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯇꯥ ꯊꯣꯏꯅꯨꯁꯨ ꯂꯥꯏꯖꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡꯗ ꯄꯥꯔꯤꯈꯣꯝꯕꯕꯨ ꯎꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨꯅꯁꯨ ꯄꯥꯔꯤꯈꯣꯝꯕꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯎꯕꯗ ꯃꯆꯥ ꯏꯕꯨꯡꯉꯣꯅꯤ ꯈꯪꯖꯔꯤ ꯊꯣꯏꯅꯨ ꯑꯃꯗꯤ ꯄꯥꯔꯤꯈꯣꯝꯕ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯂꯥꯏꯖꯥꯅꯁꯨ ꯃꯇꯥ ꯊꯣꯏꯅꯨꯗ ꯄꯥꯎ ꯄꯨꯝꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯖꯩ ꯃꯇꯥ ꯑꯅꯤꯗꯣ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯕ ꯌꯥꯗꯕꯅ ꯀꯥꯏꯅꯕ ꯇꯥꯈꯤ ꯑꯁꯨꯝꯅ ꯄꯥꯔꯤꯈꯣꯝꯕꯅ ꯂꯥꯏꯖꯥ ꯑꯃꯗꯤ ꯃꯄꯥꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯦ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯂꯥꯏꯖꯥ ꯑꯃꯗꯤ ꯄꯥꯔꯤꯈꯣꯝꯕ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤꯔꯝꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯅꯨꯃꯤꯠ ꯑꯗꯣ ꯇꯥꯈ꯭ꯔꯦ ꯂꯥꯏꯖꯥ ꯑꯃꯗꯤ ꯄꯥꯔꯤꯈꯣꯝꯕꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯄꯥꯔꯤꯈꯣꯝꯕ ꯐꯃꯨꯡꯗ ꯐꯝꯊꯩ ꯂꯥꯏꯖꯥꯗꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯄꯥꯔꯤꯈꯣꯝꯕꯅ ꯂꯥꯏꯖꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯃꯨꯡꯗ ꯐꯝꯊꯍꯜꯂꯤ ꯂꯥꯏꯖꯥ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯛꯆꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯥꯗꯒꯤ ꯂꯩꯈꯤꯕ ꯊꯔꯣ ꯊꯝꯆꯦꯠ ꯃꯌꯥꯝꯗꯣ ꯈꯨꯏꯗꯨꯅ ꯀꯪꯗꯨꯅ ꯑꯅꯥꯟꯕ ꯃꯐꯝ ꯑꯃꯗ ꯅꯤꯡꯊꯤꯅ ꯊꯝꯂꯤꯕꯗꯣ ꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯥꯅ ꯈꯟꯖꯩ ꯑꯣ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯑꯩꯕꯨꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯦꯀꯣ ꯂꯥꯏꯖꯥꯅ ꯄꯥꯔꯤꯈꯣꯝꯕꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯑꯩꯉꯣꯟꯗꯒꯤ ꯂꯩꯈꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠꯁꯤꯡ ꯑꯁꯤꯗꯤ ꯑꯅꯥꯟꯕ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯤꯖꯅ ꯊꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯄꯠꯂꯕ ꯈꯨꯏꯔꯕ ꯑꯁꯤꯗꯤ ꯂꯪꯊꯣꯛꯈꯤꯕ ꯌꯥꯗꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯄꯥꯔꯤꯈꯣꯝꯕꯅ ꯂꯥꯏꯖꯥꯒꯤ ꯃꯆꯤꯟ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯀꯤ ꯅꯐꯝꯗꯒꯤ ꯄꯨꯔꯛꯈꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯑꯁꯤꯅꯅꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯏꯪꯍꯜꯂꯤꯕ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯅꯍꯥꯛꯀ ꯊꯨꯡꯅꯔꯤꯕ ꯀꯪꯂꯕ ꯈꯨꯏꯔꯕ ꯊꯔꯣ ꯊꯝꯆꯦꯠ ꯑꯁꯦ ꯄꯥꯔꯤꯈꯣꯝꯕ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯥꯕꯨ ꯄꯥꯔꯤꯈꯣꯝꯕꯒꯤ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯖꯥ ꯑꯃꯗꯤ ꯄꯥꯔꯤꯈꯣꯝꯕ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯂꯥꯏꯖꯥꯒꯤ ꯃꯄꯥ ꯆꯥꯎꯕꯁꯨ ꯑꯃꯥꯏꯕ ꯀꯌꯥꯅ ꯂꯥꯌꯦꯡꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯨ ꯑꯅꯥꯕ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ